ꯐꯣꯛꯇꯦꯜ ꯃꯅꯤꯄꯨꯔꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯍꯥꯛꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ, ꯋꯥꯔꯤ ꯃꯆꯥ, ꯄꯥꯎꯔꯧꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯄꯨꯖꯔꯛꯀꯦ ꯑꯃꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯜ ꯑꯃꯗ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ, ꯃꯊꯣꯡ ꯆꯥꯗꯕ ꯑꯃꯗꯤ ꯑꯣꯛꯇꯕ ꯊꯕꯛꯇ ꯇꯧꯕ ꯍꯩꯅꯕ ꯅꯨꯄꯥ ꯄꯥꯈꯪ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯃꯅ ꯆꯝꯗꯟ, ꯑꯃꯅ ꯌꯨꯊꯨꯡ ꯀꯧꯏ꯫ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛ ꯑꯃꯗꯤ ꯅꯝꯊꯥꯛ ꯇꯧꯕꯗ ꯈꯨꯜ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯈꯪꯗꯕ ꯌꯥꯎꯗꯦ꯫ ꯅꯣꯡꯃ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯅ ꯆꯝꯗꯟ, ꯌꯨꯊꯨꯡ ꯑꯅꯤꯕꯨ ꯀꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯏꯕꯦꯟꯒꯤ ꯆꯝꯗꯟ, ꯌꯨꯊꯨꯡ, ꯏꯕꯦꯟꯗꯤ ꯏꯇꯣꯝꯇꯁꯨ ꯂꯩ, ꯄꯥꯡꯒꯜꯁꯨ ꯁꯣꯜꯂꯦ꯫ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯅꯕ ꯏꯆꯥ ꯏꯁꯨ ꯑꯃꯠꯇꯁꯨ ꯂꯩꯖꯗꯦ꯫ ꯅꯈꯣꯏ ꯑꯅꯤꯗꯤ ꯅꯄꯥꯡꯒꯜ, ꯅꯊꯧꯅꯥ ꯂꯩꯕ ꯅꯍꯥꯅꯤ꯫ ꯏꯕꯦꯟꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯕꯤꯌꯨꯅꯦ"꯫ ꯆꯝꯗꯟꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ: "ꯀꯔꯤ ꯊꯕꯛꯅꯣ ꯏꯕꯦꯟ?" ꯂꯨꯈ꯭ꯔꯥꯕꯤ ꯍꯅꯨꯕꯤꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ: "ꯏꯕꯦꯟꯅ ꯌꯣꯛꯂꯤꯕ ꯑꯣꯛꯁꯤꯡꯁꯤꯒꯤ ꯃꯆꯤꯟꯖꯥꯛ ꯊꯥꯅꯕ ꯎꯒꯤ ꯈꯨꯗꯦꯡ ꯑꯆꯧꯕ ꯑꯃꯠꯇ ꯁꯥꯕꯤꯌꯨ ꯍꯥꯏꯃꯤ ꯏꯁꯨꯁꯥ"꯫ ꯆꯝꯗꯟꯅ ꯈꯨꯝꯂꯛꯏ: "ꯍꯣꯏ ꯏꯕꯦꯟ, ꯆꯤꯡꯗ ꯀꯥꯗꯨꯅ ꯎ ꯑꯆꯧꯕ ꯑꯃ ꯊꯤꯔꯒ ꯁꯥꯒꯦ꯫ ꯑꯗꯣ ꯁꯥ ꯉꯥ ꯄꯤꯖꯔꯣ, ꯌꯨꯒꯁꯨ ꯄꯦꯟꯅ ꯄꯤꯊꯣꯛꯑꯣꯗꯅ"꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯂꯩꯖꯕ ꯄꯨꯊꯣꯛꯇꯨꯅ ꯄꯤꯖꯔꯦ, ꯄꯤꯊꯛꯂꯦ꯫ ꯆꯥꯒꯗꯕ ꯁꯥ ꯆꯥꯔꯦ, ꯊꯛꯀꯗꯕ ꯌꯨ ꯊꯛꯂꯒ ꯆꯝꯗꯟ, ꯌꯨꯊꯨꯡ ꯅꯍꯥ ꯑꯅꯤ ꯈꯨꯗꯦꯡ ꯁꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡ ꯑꯃꯃꯝ ꯄꯥꯏꯔꯒ ꯇꯨꯔꯦꯜ ꯃꯔꯤꯟ ꯏꯟꯅ ꯆꯤꯡꯂꯣꯝꯗ ꯁꯨꯝ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯈꯔ ꯊꯦꯛꯄ ꯇꯣꯔꯩ ꯑꯃꯗ ꯋꯥꯏꯈꯨ ꯃꯌꯥꯝ ꯇꯨꯔꯦꯜꯒꯤ ꯅꯨꯡꯂꯛꯇ ꯆꯠꯄ ꯎꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯏꯈꯨꯁꯤꯡꯗꯨ ꯐꯥꯗꯨꯅ ꯆꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯀꯨ ꯈꯣꯛꯇꯨꯅ ꯆꯥꯕꯒꯤ ꯋꯥꯏꯈꯨꯒꯤ ꯑꯊꯥꯕ ꯑꯄꯥꯛꯄ ꯃꯀꯨꯁꯤꯡꯗꯨ ꯋꯥꯡꯅ ꯄꯩꯗꯨꯅ ꯂꯩꯔꯦ꯫ ꯋꯥꯏꯈꯨ ꯆꯥꯔꯤꯉꯩꯗ ꯈꯨꯗꯦꯡ ꯁꯥꯕꯒꯤ ꯋꯥꯁꯨ ꯀꯥꯎꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯜꯂꯛꯄꯗ ꯋꯥꯏꯈꯨ ꯃꯀꯨ ꯃꯌꯥꯝꯗꯨ ꯌꯣꯝꯁꯤꯟꯗꯨꯅ ꯄꯨꯔꯛꯂꯒ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯍꯦꯟꯅꯈꯥꯗ ꯄꯩꯗꯨꯅ ꯊꯝꯕꯤꯔꯝꯂꯦ꯫ ꯍꯅꯨꯕꯤꯗꯨ ꯃꯗꯨ ꯎꯕꯗ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡ, ꯍꯥꯏꯕꯗꯤ ꯉꯝꯗ ꯇꯧꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯈꯥꯡꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯅꯣꯡꯃꯁꯨ ꯈꯨꯜ ꯑꯗꯨꯒꯤ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯈꯨꯟꯒꯤ ꯑꯃꯥꯏꯕꯁꯤꯡꯅ ꯌꯥꯏꯐ ꯊꯧꯅꯤꯅꯕꯒꯤꯗꯃꯛꯇ ꯑꯣꯛ ꯌꯦꯟ ꯃꯌꯥꯝ ꯀꯛꯇꯨꯅ ꯏꯔꯥꯠ ꯊꯧꯅꯤꯔꯝꯃꯤ꯫ ꯆꯝꯗꯟꯒ ꯌꯨꯊꯨꯡꯒ ꯑꯅꯤꯅ ꯏꯔꯥꯠꯄꯒꯤ ꯊꯣꯡꯂꯤꯕꯁꯤꯡꯗꯨ ꯆꯥꯅꯤꯡꯂꯗꯨꯅ ꯀꯔꯝꯕ ꯇꯥꯠ ꯑꯃ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯈꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯆꯝꯗꯟꯅ ꯍꯥꯏꯔꯛꯏ: "ꯐꯔꯦ, ꯑꯩꯅ ꯇꯨꯔꯦꯜ ꯃꯔꯨꯒꯤ ꯂꯥꯏ ꯁꯥꯔꯒꯦ, ꯅꯪꯅ ꯃꯈꯥꯒꯤ ꯂꯥꯏ ꯁꯥꯔꯣ꯫ ꯂꯥꯏ ꯃꯥꯟꯅꯕ ꯍꯛꯆꯥꯡꯁꯤ ꯆꯨꯍꯤ ꯇꯩꯁꯤꯜꯂꯒ ꯂꯁꯤꯡꯗ ꯑꯣꯜꯂꯨꯔꯁꯦ꯫ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯌꯦꯡꯕꯗ ꯂꯥꯏꯉꯧ ꯑꯣꯏꯔꯕꯣꯏ ꯁꯣꯏꯗꯅ ꯅꯤꯡꯂꯅꯤ꯫ ꯑꯩꯅ ꯃꯊꯛꯂꯣꯝꯗꯒꯤ ꯀꯧꯔꯛꯄꯗ ꯅꯪꯅ ꯃꯈꯥꯔꯣꯝꯗꯒꯤ ꯈꯨꯝꯃꯛꯑꯣ, ꯅꯪꯅ ꯃꯈꯥꯔꯣꯝꯗꯒꯤ ꯀꯧꯔꯛꯄꯗ ꯑꯩꯅ ꯃꯊꯛꯂꯣꯝꯗꯒꯤ ꯈꯨꯝꯃꯛꯀꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯧꯔꯥꯡ ꯁꯤꯟꯅꯔꯒ ꯆꯠꯅꯈ꯭ꯔꯦ꯫ ꯃꯥꯏꯕꯅ ꯏꯔꯥꯠꯄ ꯂꯣꯏꯔꯗꯨꯅ ꯁꯥ ꯌꯦꯟꯁꯤꯡ ꯑꯗꯨ ꯊꯣꯡ ꯊꯥꯛꯄ ꯂꯣꯏꯔꯒ ꯈꯨꯜ ꯑꯗꯨꯕꯨ ꯀꯣꯟꯕꯤꯔꯤꯕ ꯂꯥꯏꯗ ꯀꯠꯂꯛꯄ ꯃꯇꯝꯗ ꯆꯝꯗꯟ, ꯌꯨꯊꯨꯡ ꯑꯅꯤꯅ ꯂꯥꯏꯅ ꯀꯧꯕꯗꯧꯅ ꯃꯊꯛ ꯃꯈꯥ ꯑꯅꯤꯗꯒꯤ ꯀꯧꯅꯔꯒ ꯂꯥꯏꯉꯧ ꯁꯥꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯂꯥꯏꯗ ꯀꯠꯂꯤꯕ ꯃꯌꯥꯝꯗꯨ ꯑꯃꯠꯇ ꯈꯥꯛꯇꯕ ꯃꯈꯩ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯂꯒ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯏꯕꯁꯨ ꯈꯨꯜꯒꯤ ꯃꯤꯁꯨ ꯀꯔꯤꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯃꯊꯣꯡ ꯍꯨꯛꯇꯕ ꯆꯝꯗꯟ, ꯌꯨꯊꯨꯡ ꯑꯅꯤꯅ ꯃꯈꯜ ꯃꯈꯥꯒꯤ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯈꯨꯜ ꯑꯗꯨ ꯑꯣꯠꯇꯨꯅ ꯂꯩꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯅ ꯀꯝꯗꯧꯔꯤ, ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯏꯪꯈꯣꯜ ꯅꯤꯡꯊꯤꯖꯅ ꯀꯣꯏꯖꯕ ꯅꯨꯄꯥ ꯑꯃꯒꯤ ꯏꯪꯈꯣꯜꯗ ꯃꯣꯔꯣꯛ ꯌꯥꯝꯅ ꯄꯥꯟꯕ ꯎꯔꯗꯨꯅ ꯆꯝꯗꯟ, ꯌꯨꯊꯨꯡ ꯑꯅꯤꯗꯨ ꯃꯣꯔꯣꯛ ꯍꯨꯁꯤ ꯍꯥꯏꯅ ꯈꯟꯅꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯏꯪꯈꯣꯜꯗꯨꯗ ꯃꯣꯔꯣꯛ ꯍꯨꯕ ꯆꯪꯂꯛꯄꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯅ ꯁꯟ ꯁꯥꯔꯦ, ꯑꯃꯅ ꯁꯟ ꯃꯊꯛꯇ ꯇꯣꯡꯕ ꯃꯤ ꯁꯥꯔꯦ꯫ ꯆꯪꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ: "ꯁꯟ ꯁꯥꯕ ꯃꯤꯅ ꯃꯈꯨꯠꯅ ꯃꯣꯔꯣꯛ ꯑꯃ ꯐꯥꯎꯕ ꯍꯦꯛꯄ ꯌꯥꯗꯦ꯫ ꯁꯟ ꯃꯊꯛꯇ ꯇꯣꯡꯂꯤꯕ ꯃꯤꯅꯁꯨ ꯀꯨꯝꯊꯔꯛꯇꯨꯅ ꯂꯩꯕꯥꯛꯇ ꯈꯣꯡꯒꯨꯜ ꯇꯥꯍꯟꯕ ꯌꯥꯗꯦ"꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯉꯥꯡꯅꯔꯕ ꯃꯇꯨꯡꯗ ꯑꯃꯅ ꯁꯟ ꯁꯥꯔꯦ, ꯑꯃꯅ ꯃꯊꯛꯇ ꯇꯣꯡꯂꯦ꯫
ꯑꯗꯨꯒ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯆꯪꯂꯒ ꯄꯥꯜꯂꯤꯕ ꯃꯣꯔꯣꯛꯇꯨ ꯀꯣꯛ ꯄꯝꯈꯩ ꯍꯦꯛꯇꯣꯛꯂꯦ꯫ ꯖꯨꯝ ꯖꯨꯝ ꯂꯥꯎꯅ ꯉꯥꯡꯁꯪ ꯉꯥꯡꯅ ꯂꯦꯛꯊꯗꯨꯅ ꯄꯥꯜꯂꯤꯕ ꯃꯣꯔꯣꯛ ꯃꯌꯥꯝꯗꯨ ꯁꯤꯠ ꯄꯝꯈꯩ ꯍꯦꯛꯇꯣꯛꯈꯤꯕ ꯎꯕꯗ ꯏꯪꯈꯣꯜ ꯃꯄꯨꯗꯨ ꯁꯥꯎꯕꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯍꯪꯉꯤ ꯃꯍꯥꯛꯁꯨ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛ ꯇꯧꯕꯤꯅꯕꯗꯤ ꯆꯝꯗꯟꯒ ꯌꯨꯊꯨꯝꯒ ꯑꯅꯤ ꯅꯠꯇꯅ ꯈꯨꯜ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯈꯨꯜꯒꯤ ꯋꯥꯌꯦꯟꯕꯗ ꯆꯠꯇꯨꯅ ꯋꯥꯀꯠꯂꯨꯔꯦ꯫ ꯃꯣꯔꯣꯛ ꯃꯄꯨꯒꯤ ꯋꯥꯀꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯆꯝꯗꯟ ꯌꯨꯊꯨꯝ ꯑꯅꯤꯕꯨ ꯀꯧꯔꯒ ꯋꯥꯌꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯦ꯫ ꯋꯥꯌꯦꯜ ꯃꯄꯨꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯆꯝꯗꯟ, ꯌꯨꯊꯨꯝ, ꯅꯈꯣꯏ ꯑꯅꯤꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯏꯪꯈꯣꯜꯗ ꯄꯥꯟꯖꯕ ꯃꯣꯔꯣꯛ ꯂꯣꯏꯅ ꯍꯦꯛꯇꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯀꯠꯂꯔꯦ꯫ ꯑꯗꯨꯅ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯨꯕꯒꯤ ꯅꯈꯣꯏ ꯑꯅꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯔꯦ." ꯋꯥꯌꯦꯜ ꯃꯄꯨꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯆꯝꯗꯟꯅ ꯈꯨꯝꯂꯛꯏ, "ꯑꯉꯝꯕ ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯣꯔꯣꯛ ꯍꯨꯔꯥꯟꯗꯦ꯫ ꯃꯥꯒꯤ ꯃꯣꯔꯣꯛ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯈꯨꯠ ꯑꯁꯤꯅ ꯈꯤꯇ ꯍꯦꯛ ꯍꯦꯛꯈ꯭ꯔꯕ ꯈꯨꯠꯁꯥ ꯇꯔꯥ ꯑꯁꯤ ꯀꯦꯟꯁꯅꯨ." ꯑꯁꯨꯝꯅ ꯆꯝꯗꯟꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯌꯨꯊꯨꯝꯗ ꯑꯃꯨꯛ ꯍꯪꯕꯗ ꯌꯨꯊꯨꯝꯅ ꯈꯨꯝꯂꯛꯏ, "ꯑꯉꯝꯕ ꯏꯕꯨꯡꯉꯣ, ꯑꯩꯁꯨ ꯃꯥꯒꯤ ꯃꯣꯔꯣꯛ ꯍꯨꯔꯥꯟꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯣꯔꯣꯛ ꯑꯗꯨ ꯍꯦꯛꯄꯗ ꯏꯈꯣꯡ ꯑꯁꯤ ꯍꯦꯛ ꯌꯥꯎꯈ꯭ꯔꯕ ꯈꯣꯡꯁꯥ ꯇꯔꯥ ꯑꯁꯤ ꯀꯦꯟꯁꯅꯨ." ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯍꯩꯁꯤꯡꯅ ꯈꯨꯝꯕꯗꯒꯤ ꯍꯨꯔꯥꯜꯂꯨꯔꯕꯁꯨ ꯅꯥꯟꯊꯣꯛꯄ ꯉꯝꯈꯤ꯫ ꯅꯣꯡꯃꯁꯨ ꯈꯨꯜ ꯑꯗꯨꯒꯤ ꯏꯃꯨꯡ ꯑꯃꯗꯒꯤ ꯃꯥꯏꯔꯦꯜ ꯑꯃ, ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯗꯒꯤꯅ ꯌꯦꯟ ꯑꯃ ꯑꯅꯤ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯒ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯆꯐꯨ ꯑꯃꯗ ꯃꯥꯏꯔꯦꯟꯒ ꯌꯦꯟꯒꯗꯨ ꯄꯨꯂꯞ ꯊꯣꯡꯂꯝꯃꯤ꯫ ꯈꯔ ꯁꯧꯒꯠꯂꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯃꯨꯟꯕ꯭ꯔꯥ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯠꯇꯨꯅ ꯃꯍꯥꯎ ꯍꯦꯛ ꯇꯪꯕꯃꯛꯇꯗ ꯆꯐꯨ ꯑꯗꯨ ꯃꯅꯤꯡ ꯊꯣꯛ ꯍꯣꯔꯛꯇꯨꯅ ꯑꯊꯣꯡꯕ ꯏꯟꯁꯥꯡ ꯄꯨꯝꯅꯃꯛ ꯎꯠꯇ ꯖꯣꯔꯣ ꯂꯥꯎꯅ ꯍꯩꯖꯤꯜꯂꯦ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯅꯪꯅ ꯇꯧꯕꯅꯤ ꯑꯃꯨꯛꯇꯪ ꯐꯨꯅꯕꯕꯨ ꯐꯅ ꯀꯨꯏꯅ ꯐꯨꯅꯔꯦ꯫ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯇꯤꯟꯅꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯇꯤꯟꯅꯗ꯭ꯔꯕꯗꯨꯗꯗꯤ ꯈꯨꯜ ꯑꯗꯨꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ, ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛ ꯂꯦꯞꯈ꯭ꯔꯦ꯫ ꯈꯨꯕꯥꯛ ꯅꯥꯝꯃꯗ ꯈꯨꯕ ꯍꯧꯗꯕꯒꯨꯝ ꯆꯝꯗꯟ ꯌꯨꯊꯨꯝ ꯑꯅꯤ ꯇꯤꯟꯅꯕ ꯇꯣꯛꯈꯤꯕꯗꯒꯤ ꯈꯨꯜ ꯑꯗꯨꯗ ꯅꯠꯇ ꯑꯣꯏꯗꯕ ꯊꯕꯛ ꯑꯃꯨꯛ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯆꯥꯎꯕ ꯀꯧꯕ ꯑꯃꯒ ꯊꯣꯏꯕ ꯀꯧꯕ ꯑꯃꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯂꯥꯏꯔꯩ꯫ ꯅꯣꯡꯃꯒꯤ ꯁꯨꯔꯨ ꯅꯣꯝꯂꯨꯔꯒ ꯐꯪꯂꯛꯄ ꯈꯔꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯊꯥꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯆꯥꯎꯕꯅ ꯊꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯋꯥꯃꯟꯈ꯭ꯔꯦ, ꯂꯥꯏꯕꯛ ꯌꯦꯡꯂꯨꯁꯤ, ꯂꯪꯐꯩ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯜꯂꯨꯁꯤ, ꯁꯨꯃꯥꯏꯅ ꯇꯧꯔꯕꯗꯤ ꯍꯤꯡꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦ." ꯊꯣꯏꯕꯁꯨ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ ꯏꯇꯥꯎ, ꯃꯁꯤꯅꯗꯤ ꯀꯥꯟꯅꯔꯔꯣꯏ, ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯒ ꯍꯦꯟꯅ ꯋꯥꯁꯤꯜꯂꯛꯀꯗꯕꯇꯅꯤ, ꯑꯩꯗꯤ ꯍꯌꯦꯡꯃꯛ ꯆꯠꯁꯤꯕꯨ ꯍꯥꯏꯔꯤꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯔꯨꯞ ꯑꯅꯤꯗꯨ ꯂꯪꯐꯩ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯅꯨꯄꯤ ꯑꯉꯥꯡꯗ ꯍꯌꯦꯡ ꯂꯪꯐꯩ ꯆꯠꯅꯕ ꯁꯦꯝ ꯁꯥꯍꯜꯂꯦ꯫ ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯂꯪꯐꯩꯗ ꯄꯨꯅꯕ ꯐꯤꯔꯣꯜꯅꯆꯤꯡꯕ ꯊꯧꯔꯥꯡ ꯇꯧꯍꯜꯂꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗꯅꯤ ꯆꯥꯎꯕꯒ ꯇꯣꯝꯕꯒ ꯃꯔꯨꯞ ꯑꯅꯤꯗꯨ ꯂꯪꯐꯩ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯝꯕꯣ ꯃꯆꯥ ꯑꯃꯃꯝꯒ ꯈꯨꯠꯇ ꯈꯥꯎ ꯑꯃꯃꯝꯒ ꯃꯌꯨꯝꯗꯒꯤ ꯈꯣꯡꯁꯥꯜꯂꯛꯂꯒ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯃꯗ ꯎꯅꯔꯦ꯫ ꯑꯗꯨꯒ ꯑꯁꯨꯝ ꯆꯠꯃꯤꯟꯅꯈꯤꯕꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯑꯁꯣꯡꯕ ꯎꯃꯪ ꯑꯃꯗ ꯌꯧꯔꯦ꯫ ꯃꯐꯝꯗꯨꯗ ꯂꯝꯕꯤ ꯁꯦꯝꯂꯝꯕ ꯀꯥꯡꯕꯨ ꯑꯃ ꯊꯦꯡꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯤꯡ ꯀꯛꯇꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯇꯥꯜꯂꯛꯄ ꯁꯦꯜꯗꯨ ꯐꯅ ꯌꯥꯝꯂꯦ꯫ ꯆꯥꯎꯕꯒ ꯇꯣꯝꯕꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯂꯛꯄꯁꯨ ꯐꯅ ꯀꯨꯏꯔꯦ꯫ ꯌꯨꯝꯗ ꯊꯣꯛꯂꯨꯔꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯤꯕꯝ ꯌꯦꯡꯂꯒ ꯑꯃꯨꯛ ꯆꯪꯂꯛꯁꯤ ꯉꯥꯡꯅꯗꯨꯅ ꯑꯍꯤꯡꯗꯨ ꯆꯥꯛ ꯉꯟꯇꯥ ꯊꯣꯡꯗꯨꯅ ꯆꯥꯔꯒ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯅꯕ ꯄꯣꯠꯆꯩ ꯂꯣꯏꯁꯤꯟ ꯈꯝꯖꯤꯟꯕ ꯂꯥꯛꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗ ꯐꯠꯇꯕ ꯋꯥꯈꯜ ꯑꯃ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯆꯥꯎꯕꯒꯤ ꯄꯨꯛꯅꯤꯡꯗ ꯃꯃꯤ ꯇꯥꯈ꯭ꯔꯦ꯫ ꯆꯥꯎꯕꯅ ꯈꯜꯂꯤ, "ꯑꯩꯅ ꯇꯥꯟꯕꯅꯦ ꯍꯥꯏꯗꯅ ꯇꯥꯜꯂꯤꯕ ꯁꯦꯜꯁꯤꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯉꯥꯡꯒꯤ ꯐꯤꯖꯦꯠ ꯐꯤꯔꯣꯜ ꯂꯩꯕꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯨꯔꯝ ꯂꯥꯛꯂꯝꯕ ꯃꯌꯥꯝ ꯁꯤꯡꯗꯣꯛꯈꯤꯕꯒ ꯊꯥ ꯑꯃ ꯐꯥꯎꯕ ꯆꯥꯕ ꯀꯣꯟꯅꯔꯣꯏ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯁꯪ ꯑꯁꯤꯁꯨ ꯁꯪꯗꯣꯡꯄꯣꯛꯅꯤ, ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯀꯗꯧꯕ ꯆꯪꯂꯛꯀꯗꯧꯕ ꯂꯩꯇꯦ꯫ ꯑꯩꯒꯤ ꯃꯔꯨꯞ ꯊꯣꯏꯕꯁꯤ ꯍꯥꯠꯇꯣꯛꯂꯒ
ꯃꯥꯒꯤ ꯁꯦꯜ ꯁꯔꯨꯛꯁꯤꯁꯨ ꯑꯩꯅ ꯄꯨꯂꯞ ꯄꯨꯈꯤꯕꯗꯤ ꯀꯝꯗꯧꯏ? ꯐꯅ ꯌꯥꯝꯃꯅꯤ ꯑꯅꯤ ꯄꯨꯟꯁꯤꯟꯅꯔꯕꯗꯤ꯫ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦ꯫ ꯑꯗꯨꯅ ꯃꯔꯨꯞ ꯊꯣꯏꯕꯁꯤ ꯍꯦꯛꯇ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯆꯥꯎꯕꯅ ꯃꯥꯒꯤ ꯃꯔꯨꯞ ꯊꯣꯏꯕꯒꯤ ꯑꯆꯦꯡꯕ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯊꯣꯏꯕꯅ ꯃꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯃꯐꯤ ꯃꯔꯣꯜ ꯊꯨꯞꯆꯤꯜ ꯂꯥꯛꯆꯤꯟꯕ ꯍꯣꯠꯅꯔꯤꯉꯩꯗ ꯆꯥꯎꯕꯅ ꯃꯅꯥꯛ ꯑꯗ꯭ꯋꯥꯏꯗ ꯂꯩꯕ ꯅꯨꯡ ꯑꯃ ꯄꯥꯏꯔꯒ ꯊꯣꯏꯕꯒꯤ ꯃꯇꯨꯡꯂꯣꯝꯗ ꯂꯣꯟꯅ ꯆꯪꯂꯛꯂꯒ ꯃꯃꯤꯠ ꯃꯃꯥꯏ ꯃꯀꯣꯛꯇ ꯅꯨꯡꯗꯨꯅ ꯄꯪꯁꯨꯗ ꯁꯨꯕꯗꯒꯤ ꯊꯣꯏꯕ ꯈꯨꯗꯛꯇꯨꯗ ꯑꯗꯨꯝ ꯁꯤꯔꯦ꯫ ꯃꯃꯤꯠ ꯃꯃꯥꯏ ꯃꯀꯣꯛ ꯃꯁꯥ ꯄꯨꯝꯕ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯇꯨꯅ ꯂꯩꯕꯥꯛꯇ ꯂꯣꯡꯅ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯆꯥꯎꯕꯅ ꯃꯥꯒꯤ ꯃꯔꯨꯞꯇꯨ ꯆꯥꯟꯅꯅ ꯁꯤꯔꯦ ꯍꯥꯏꯕ ꯈꯪꯂꯕꯗ ꯃꯥꯅ ꯐꯪꯈꯤꯕ ꯁꯦꯜ ꯑꯗꯨꯁꯨ ꯄꯨꯂꯞ ꯄꯥꯏꯁꯤꯜꯂꯦ, ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯇꯨ ꯎꯔꯛꯄꯒꯤ ꯑꯗ꯭ꯋꯥꯏꯗ ꯆꯥꯎꯕꯅ ꯃꯥꯒꯤ ꯃꯔꯨꯞ ꯊꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯀꯅꯥꯅꯁꯨ ꯈꯪꯗꯅꯕ ꯂꯣꯈꯥꯗ ꯏꯟꯊꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯁꯪ ꯑꯗꯨꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯤꯡꯊꯔꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯅ ꯐꯨꯗꯤꯠ ꯐꯨꯅ ꯆꯨꯊꯔꯛꯂꯤ꯫ ꯅꯣꯡ ꯃꯔꯛꯇꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯂꯣꯈꯥꯗ ꯏꯟꯊꯈꯤꯕꯗ ꯏꯔꯥꯞ ꯂꯥꯞꯇꯅ ꯑꯊꯦꯟꯕ ꯃꯐꯝ ꯑꯃꯗ ꯄꯟꯗꯨꯅ ꯂꯩꯔꯦ꯫ ꯅꯣꯡꯁꯨ ꯂꯦꯞꯇꯅ ꯆꯨꯔꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯏꯟꯊꯗꯨꯅ ꯏꯆꯦꯜꯗ ꯇꯥꯎꯊꯍꯟꯈꯤꯗꯧꯕꯁꯨ ꯁꯛꯇꯤ ꯂꯩꯇꯦ꯫ ꯆꯥꯎꯕ ꯅꯣꯡ ꯊꯨꯞꯇꯨꯅ ꯃꯔꯨꯞꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯗ ꯑꯁꯨꯝ ꯌꯦꯡꯂꯒ ꯈꯜꯂꯤ, ꯀꯅꯥꯅꯁꯨ ꯎꯔꯔꯣꯏ, ꯀꯅꯥꯅꯁꯨ ꯈꯪꯂꯔꯣꯏ꯫ ꯎꯒꯦ ꯍꯥꯏꯅ ꯎꯔꯕꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯅꯥꯛꯇ ꯀꯥꯔꯤꯕ ꯀꯣꯡꯒꯣꯜꯁꯤꯡ ꯑꯁꯤꯇ ꯃꯉꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡ ꯆꯥꯎꯕ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅ ꯂꯥꯛꯂꯦ꯫ ꯆꯥꯎꯕꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯎꯕꯗ ꯃꯇꯨ ꯃꯆꯥꯁꯤꯡ ꯍꯔꯥꯎꯖꯩ꯫ ꯃꯄꯣꯠ ꯃꯆꯩ ꯑꯣꯛꯄꯤꯔꯗꯨꯅ ꯇꯔꯥꯝ ꯇꯔꯥꯝ ꯀꯧꯁꯤꯟꯖꯩ꯫ ꯏꯁꯤꯡ ꯑꯁꯥꯕꯒ ꯂꯨꯝꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯒꯠꯇꯨꯅ ꯆꯥꯎꯕ ꯆꯥꯛ ꯆꯥꯔꯤ꯫ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯒ ꯑꯍꯤꯡ ꯑꯗꯨꯃ ꯄꯣꯊꯥꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯆꯥꯎꯕ ꯂꯥꯛꯂꯦ ꯇꯥꯕꯗ ꯊꯣꯏꯕꯒꯤ ꯅꯨꯄꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯄꯥꯎ ꯇꯥꯅꯤꯡꯗꯨꯅ ꯂꯥꯛꯏ꯫ ꯍꯪꯂꯛꯏ, ꯇꯥꯇꯥ, ꯑꯩꯈꯣꯏ ꯅꯨꯄꯥꯗꯨꯗꯤ ꯀꯩꯗꯧꯍꯧꯔꯤꯕꯒꯦ, ꯊꯣꯛꯃꯤꯟꯅꯔꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯃꯗꯨ ꯇꯥꯕꯗ ꯆꯥꯎꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯈꯪꯗꯦꯗ ꯏꯕꯦꯝꯃ, ꯏꯇꯥꯎꯗꯣ ꯑꯩꯅ ꯆꯠꯂꯁꯤ ꯀꯨꯏꯔꯦ ꯌꯨꯝ ꯊꯥꯗꯣꯛꯄ, ꯊꯨꯅ ꯑꯃꯨꯛ ꯂꯥꯛꯁꯤ ꯐꯅ ꯍꯥꯏꯕꯅꯤ꯫ ꯏꯇꯥꯎꯗꯣ ꯁꯨꯛꯌꯥ ꯌꯥꯗꯦ, ꯁꯦꯜ ꯇꯥꯜꯂꯛꯈꯤꯅꯤ ꯍꯥꯏꯗꯅ ꯂꯩꯍꯧꯔꯤ꯫ ꯀꯩꯗꯧꯉꯩ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯉꯝꯗꯦ, ꯄꯪꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯗꯕ ꯃꯥꯟꯗꯦ, ꯂꯥꯛꯑꯅꯤꯗ꯫ ꯃꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯇꯥꯇꯥ, ꯑꯗꯨꯗꯤ ꯆꯠꯆꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇꯕꯒꯤ ꯋꯥꯈꯜꯅ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯊꯥ ꯐꯅ ꯌꯥꯝꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯊꯣꯏꯕ ꯍꯜꯂꯛꯇ꯭ꯔꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯂꯩꯇ ꯂꯥꯏꯔꯕꯒꯤ ꯆꯩꯅ ꯈꯥꯡꯅ ꯈꯥꯡꯅ ꯌꯥꯝꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯛꯈꯤ꯫ ꯅꯣꯡꯖꯨ ꯊꯥ ꯌꯧꯔꯛꯂꯦ꯫ ꯏꯉꯥ ꯅꯣꯡꯅ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯍꯩꯊꯔꯤ꯫ ꯆꯥꯎꯕꯗꯨ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯥꯡꯒꯣꯟꯗꯥꯔꯤꯗ ꯐꯝꯂꯒ ꯖꯨꯔꯤꯗ ꯇꯥꯔꯛꯄ ꯏꯁꯤꯡꯅ ꯀꯣꯡꯒꯣꯜ ꯃꯔꯤꯛ ꯑꯃꯨꯛ ꯀꯥ ꯑꯃꯨꯛ ꯃꯨꯠ ꯇꯧꯕꯗꯨ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯑꯃꯨꯛ ꯇꯧ, ꯍꯧꯅ ꯑꯃꯨꯛ ꯍꯦꯛ ꯅꯣꯛ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯑꯩꯒꯤ ꯅꯨꯄꯥꯁꯤꯕꯣ, ꯂꯪꯐꯩ ꯆꯠꯂꯨꯕꯗꯒꯤ ꯃꯤꯔꯣꯜ ꯑꯃ ꯇꯧꯔꯕ ꯖꯥꯠꯂꯥ? ꯃꯍꯥꯛ ꯈꯟꯕꯗꯃꯛ ꯈꯟꯕꯅꯤ, ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯗꯨ ꯐꯥꯎꯕꯗ ꯏꯍꯣꯡ ꯍꯣꯡꯗꯕ ꯑꯗꯨꯗ ꯅꯣꯡꯃ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯎꯕꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯃꯈꯣꯏ ꯃꯄꯥꯅ ꯖꯨꯔꯤꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯅꯣꯛ, ꯍꯧꯅ ꯑꯃꯨꯛ ꯅꯣꯛ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯤꯅ ꯎ ꯂꯥꯛꯈ꯭ꯔꯒ ꯉꯥꯎꯔ ꯃꯥꯜꯂꯦ ꯍꯥꯏꯅꯔꯅꯤ꯫ ꯍꯟꯗꯛ ꯂꯪꯐꯩ ꯆꯠꯂꯨꯕꯗꯒꯤ ꯃꯈꯣꯏ ꯄꯥꯕꯨꯡꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ, ꯀꯔꯤꯒꯤꯅꯣ ꯁꯤꯕꯣ? ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ, ꯆꯨꯝꯅ ꯅꯣꯛꯅꯤꯡꯕ ꯋꯥ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯅꯣꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯅ ꯊꯌꯥꯏꯗꯅ ꯈꯨꯝꯕ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯍꯥꯏꯗꯣꯛꯅꯕ ꯇꯛꯅꯕꯗ ꯆꯥꯎꯕꯅ ꯁꯨꯋꯥꯏ ꯍꯥꯏꯗꯣꯛꯇꯕꯗꯒꯤ ꯅꯨꯄꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯐꯔꯦ, ꯍꯥꯏꯗꯣꯛꯄꯤꯔꯅꯨ꯫ ꯅꯪꯒꯤ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯑꯣꯏꯔꯤꯕ ꯅꯪꯒꯤ ꯅꯨꯄꯤ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯇꯥꯛꯊꯣꯛꯅꯤꯡꯗ꯭ꯔꯕꯗꯤ ꯐꯔꯦ, ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯃꯠꯇ ꯅꯠꯇ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯇꯧ ꯎꯠꯂꯛꯄ ꯑꯗꯨꯗꯗꯤ ꯆꯥꯎꯕꯅ ꯃꯥꯒꯤ ꯃꯔꯨꯞ ꯊꯣꯏꯕꯕꯨ ꯅꯨꯡꯅ ꯊꯣꯝꯂꯒ ꯍꯥꯠꯄ, ꯄꯩꯁꯥ ꯂꯧꯔꯛꯄ ꯑꯃꯗꯤ
ꯊꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯣꯛꯇ ꯏꯟꯊꯕꯗ ꯀꯣꯡꯒꯣꯜ ꯎꯔꯛꯄ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯩꯀꯥꯏꯅ ꯆꯥꯎꯕ ꯉꯥꯎꯔꯦ ꯉꯥꯎꯔꯦ ꯍꯥꯏꯅꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯟꯈꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯦꯔꯥ ꯏꯕꯦꯝꯁꯥ, ꯉꯥꯎꯕ ꯅꯠꯇꯦꯗ, ꯃꯤ ꯑꯃꯗꯒꯤ ꯁꯦꯜ ꯃꯨꯜꯂꯨꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯗꯨꯅ ꯁꯨꯝ ꯅꯣꯛꯆꯕꯅꯤ"꯫ ꯆꯥꯎꯕꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯑꯁꯤ 2-3 ꯁꯨꯝ ꯉꯥꯡꯅꯔꯝꯕꯗꯒꯤ ꯊꯣꯏꯕꯒꯤ ꯅꯨꯄꯤ ꯌꯧꯔꯛꯂꯦ꯫ ꯆꯥꯎꯕꯅ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯃꯨꯜꯂꯛꯄ, ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯍꯤ ꯍꯦꯜꯂꯛꯂꯕ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯜꯂꯛꯇꯕ, ꯀꯣꯡꯒꯣꯜ ꯎꯔꯒ ꯆꯥꯎꯕꯅ ꯑꯉꯥꯎꯕꯗꯧꯅ ꯍꯦꯛ ꯍꯦꯛ ꯅꯣꯛꯄ, ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯊꯪ ꯃꯊꯪ ꯁꯥꯖꯤꯜꯂꯒ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯜꯂꯛꯇꯕꯒ ꯆꯥꯎꯕꯅ ꯅꯣꯛꯄꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯋꯥꯌꯦꯜ ꯃꯄꯨꯗ ꯋꯥꯀꯠꯂꯨꯔꯦ꯫ ꯆꯥꯎꯕꯕꯨ ꯋꯥꯌꯦꯜ ꯃꯄꯨꯅ ꯋꯥꯌꯦꯜ ꯁꯪꯗ ꯀꯧꯈꯠꯇꯨꯅ ꯍꯪꯕꯗ ꯑꯁꯦꯡꯕ ꯋꯥꯔꯤ ꯂꯤꯊꯣꯔꯛꯄꯗꯒꯤ ꯃꯤ ꯍꯥꯠꯄꯒꯤ ꯃꯔꯥꯜ ꯂꯩꯔꯗꯨꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈꯤ꯫ ꯃꯤꯅꯝꯕ ꯊꯕꯛꯇꯤ ꯎꯠꯅ ꯋꯥꯏꯅ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯕ ꯌꯥꯗꯦ, ꯃꯁꯥꯅ ꯑꯗꯨꯝ ꯐꯣꯡꯗꯣꯛꯆꯔꯛꯏ ꯍꯥꯏꯅꯕꯒꯨꯝ ꯃꯔꯥꯜ ꯂꯩꯔꯕ ꯆꯥꯎꯕ ꯃꯁꯥꯒꯤ ꯃꯔꯥꯜ ꯎꯠꯊꯣꯛꯆꯗꯨꯅ ꯁꯤꯕꯒꯤ ꯑꯔꯨꯝꯕ ꯆꯩꯔꯥꯛ ꯐꯪꯈꯤ꯫